Bayang tabir bukhai puno pu image TV na taram na oksha bagal loina na Brajesh Kumar na khurumjari asigi maru be pauda Assam gi hozai dagi Manipur gi laifam sing khurumba lakhiba tem ngasi Moirang gi MLA Thongam Santi na taram na okre 6-week entrepreneurship skill development training cum garment making training ngasi location kre Kaching district asu BDF ki honorarium hengatlu hai bagi kongjang sangsin kre loina na Marisuba Yaisha Football Festival 2022 ngasidagi hawdokre mapung oy paw lobirasi Assam gi hozai Gobindpur da hawkiba sahi kayagi mamangdagi khunda laitaduna lek khraba maitai furup singna iramda ma igi kongul liba haiduna maitai ekhoigi chatnabi lining lambi amadi Manipur da leiba laifam kaya khurumnaba irengbam rajena lusingba Angang yauna miyoi kunmarina saba tim amana iburo thangjing kurumba amadi Manipur gi laifam kayagi maramda thijinnaba lakhibagi khongchatta ngasi moirang yorakpada MLA moirang Thongam Santi na harau taramna okpagi achamba thorum ama pangthokre mamang tha June gi tang 10 dagi hauna lakhiba khongchat aduda ngasi moirang yorakhibani makhoibu MLA moirang na moirang film laikai leiba MLA gi office ta harau taramna okpaga loina moirangi culture amari chatnabi loina yelhongai gi wari kaya moirangi akhang ahi kaya ga loina tanamina bagi achamba thorum aduda amuko gi vice president Gandhi assistant secretary organization local ningthojam all Manipur women voluntary association ge general secretary cases Sujata Devi moirang kendra apunba maira paibi imalop ki president ke Padmo Devi amadi General Secretary and Thaba Devi su saruk yakhibaga loina hozai dagi lakiba miyoi singda MLA na moirang kanglei role da yumpham oiba lairik sing amadi lengan phi khudol tamkhi thorom aduda MLA Thongam Santi na phongdok khibada sahi lising ani henbagi puwari leijaba moirang gi puwari asi yaudana Manipur gi puwari asi mapung phade kunung isai dagi hauraga moirang parbana singba puwari gi pukai thanna leijaba isagi irol yek pukai thanna leijaba pikraba purup maitai haiba kunai asi ngasidi miramgi chatnabida thawai yawba kayana isagi chatnabibu tungoi narakpana ngasidi purup asi mut khragadra haibagi mi paiba phawba poi miramgi culture miramgi chatnabida hena thawai lupchaba kaya tholakpana pikraba maitai haiba purup asi mirol Kharagi tungdadi mutki basu yai maram aduna aikoi chechinba matam oire phongdokhi Manipur ki Chief Minister and Biren gi miyeng makhada hauzik Manipur da chatharakliba war on drugs 2.0 gi khongjang asibu sogatpo oina moirang kendra gi oina su drugs free zone oina bagi pandamda chatharakba anirak suba awareness oina ngasi moirang khoiru lekai community hall da pangthokre moirang kendra apunba maira paibi imalo MAMPIL KG Moirang Kendra Apun Balup KEM KAL Amadi Khoiru Lekai Moirang na punna khusam naduna pangthokiba awareness program aduda SDPO Moirang L Santi Kumar OC Moirang Rajen Khanganba President KEM KAL K Nanda Advisor Y Sujit Kumar Kuman President Mampil K Padmo Secretary and Thabana Athoiba Mithunglen Oina Saruk Yakibaga lawyer na awareness aduda S Ratan amadi MSF drugs affair gi consultant RK Gunikant na resource person oina wafam kaya morom su thamki ngasi awareness program aduda Chief Minister gi war on drugs 2.0 asi punna sogatmin aduna Manipur dagi drugs muthatpada moirang kendra gi miyam su achouba thodang lominasi haiba warep kaya su miyam punna lominaki hairi Amuromda Manipur Chief Minister and Biren gi yeng makhada sangsilakliba war on drugs 2.0 gi khongjang asi saruk ama oina ngasi SP Bishnupur and Hirojit gi yeng makhada commando gi ASI
Premesor Luchingba team Amana international market the Sorakna Lupa crore Anima Kairongi Oigedaba Yamlava Poppy Straw Sing Pagat Pungam Crate Nasi Ayuk Chorakna Pungni Pangamit Kunom Tarakba Adwaida Tidim Lambigi Morangang Klawai Electricity Colony Manakta Frisking Sacking Tawada Dasaka truck registration number RJ 19 GB 5912 da Jodhpur Kalyanpur district Rajasthan dagi Bansilal Sahi Tramapan Apokpa Vaipa Ramikova driver amana Chuchampuri godown amadagi kihom mayam amana yomsillaga poppy straw sing adu purga lakpada CDO team aduna Pagat Pangam Kibani, Hariba Lona, Tinkraba Polam Sing Adu Morang Police Station, the Puruk Lawamatung, MLA Morang Tungam Santina, Maki, Maike Dagi, Drugs Pagat Pada, Achoba Taudang, Lokiba Police Amadi CDO Sing Bupuning Togat Poina, additional SP Ops CDO Gi OC Amadi ASI CDO the Cell Oina Lupalashing Contrast Kusinaki, Nasiki Polam Sing Adu Pagat Pagal Mari Lenana, MLA Morang Tungam Santina Puno Kibada, Hokiba. Kanglen Numita Kumbi Kendragi Mapam Amadagi, Sidio Team Amana Yamlaba Drugs Sing Pagat Pangam Kiba Amadi, Nasi Manipurda, Ahanba Oina Yamlaba Poppy Straw Sing Pagat Pangam Kibasi Yamna Tagat Ningaini, Haina Makataki. Manipur Schedule of Race MSR 2022 Volume 1 Amadi Volume 2 ngasi PWD Chief Engineer KS Tembana ngasi PWD Mini Conference Hall da pangthokpa pawmisinga unaba amada phongkhre ngasi gi thorum aduda PWD Chief Engineer KS Tembana hai matam kuinadagi MSR asi update tawba ngamdaduna lakpani adubu masi tangai phadana chamdoktaba yadaba maramna kupna khanarbat matungda Volume 2 ani thokna Puthokpani masi ngasi dagi chatnaba hauragani loinana ngasi phongliba MSR 2022 asina lambi thonggi semgat sagat pada achauba ahongba kanaba oiragani hasu mahakna phondokhi ngasi gi thoram aduda chief engineer building project manager amadi makok thongba PWD gi official kyasu saruk yaki Ngasi nongthil Jiribam gi Kalinagar Part 2 the Laiba Brothers Union gi Community Hall the Human Resource Development Organization HRDO Jiribam branch na sinduna 6-week entrepreneurship skill development training on garment making training lotion bagi thorum mapung phana pangthokre thorum asida TS Purnima Devi Jiribam Municipal Council Ward number 3 gi councillor Sinam Segirika Devi Vice President HRDO Priti Rani Assistant Professor Jiri College Apun Bajiri Mairapaibi AJMP gi Sagapam Susila Devi Amadi Jiri Ima Mairapaibi Apun Balu JIMPAL gi President Atom Asangbi Devi na Mathang Sina Chief Guest President Amadi Guest of Honor Oina Saruk Yaki Ngasi Lotion Bagi Thorum Gi Matangda Human Resource Development Organization HRDO Jiribam Branch General Secretary Khatimir Birena Haikibada Methagi Tangkuntre Dagi Chayol Taruk Chupna Entrepreneurship Skill Development Training Program Asi Economically Weak Whereba Nupi Ngakti Special Training Asi Under Labor Board Manipur Gi Makada Taujaba Training Program ni Phongdokhi Kakching District Deputy Commissioner Sumorjit Salam IS na Thorpachol amagi matung ina Kakching District asi amuktang sinaraga hundokpa single use plus SUP sinaba chatliba tha July gi tang amadi hauduna athingba thamkre maram asina Manipur Plastic Policy 2022 gi clause 12.9 gi provision makada SUP Polystyrene amadi expanded polystyrene gi polam sing sungba pusilakpa paisinduna thamba yonba amadi sinaba punama komting thingle hariba athingba thamkhra plastic ki polam sing adudi plastic machai panba air butt balloon plastic ki firal mithai masai ice cream stick decoration oina sinaba polystyrene thermocol masida natana plate cup glass culture sing haibadi fork spoon thang tray mithai na singba yolamba yomnanaba packing film invitation card churut maku micron chamadagi pikba plastic natraga PVC banner yauri hariba athingba asigi mayokta leibasing Manipur Plastic Policy 2022 gi makhada mari leinaba
provision sinaduna chirak pigani hainsu DC gi cherol sida palli Manipur lengak asina district headquarters sing yauna tongan ba wafam singda miyam gi noit pangthok tuna lakpa adu COVID-19 na maram oirga matam khara leprubo matung Thawal district ki oinasu tha asgi tang 15 dagi Thawal district complex ta leiba community hall da pangthok pa horgani haina DC Thawal antem Subas IS na phongdrokli DC Thawal gi office ta pangthok pa paumi singa unaba amada DC antem Subas makha ta aduna hai Manipur lengak ki yathang matung ina district administration amadi miyamga lainariba mari asi hena naksinhaba pandamda tha khudingi ahum suba irai Friday numit khudingi Thawal district ki oinasu miyamgi numit pangthoklagani haiduna miyamna matam chana lakpiduna miyamgi numit na piriba khudong chaba sing lominasi haiki thasigi tang 15 dagi hawdoriba asida district asigi miyamna matam chana lakpiduna saruk yabiu miyamgi pendaba hainingba singsu mari leinaba officers singda haibiu numit asida lainga ki tongan ba department singi mihut sing loinamak leigani thorom asi pung 8 makai tabadagi hojagani aduga miyamna registration tawbagi pung 9 makai dagi 13 makai fawbada tawbiba yagani haraduna miyamna lakpi matamda mari leinaba documents sing amadi aiba application amasu loina birau hainasu DC na miyamda appeal tawrukli Bosemna lo wahandak sahi ki 2022 ISSLC examination the first division the pass tawrkraba Kharibam Suresh Kumar third division the pass tawrkraba Longjam Gitanjumar Butaram oktuna khudol pot piwe thorobama korambal nupi kaithel imoino ima kaithel da Kanglei Economic Development Organization kedo amadi kaithel ima singna pangthokre thorom asida president member oina lamlong kaithel phambi nupi lup ki president ima RK Dhanpati na phonglok kibda sunomduna mai tamjariba kedogi thomisingna exam da mai palakpasi thagat ningai oi tungda mai pakna chahutpa ngamnaba lamchat byavar thaksi khasi ngaknaba honabiu thorom asida saruk yaraduna khoramba nupi kaithel sinpham amasung saktam kanbalup ki president Thaudam Santi na phonglok kibda kedo hojikti mapung phaba ma oire matam amada lambi sarakta amadi kaithel da thoktuna chuhing sungba pochai thangba mitei masana tawnaramde adubu kedo thorokpadagi lambi sarak kaithel da ikai ba thadoktuna chuhing sumba pochai thangwi thabak torokpadagi lamdam asida mitei masa singna paisa tanbagi thabak sing pakthoklek Masi lamdam asida semitlon da ohong puruk nabani ngasigi mai pak laba kedo gi member ani butaram na ogladuna kedo gi president soibam manito na phungdok khibda lairba imai pana laik laisu tamba ngamhudre haiduna nisa sabagi mota ima kaitel da laktuna kaitel gi ima singa loina na sel tan biduna mai masing tamla si haiki ngasigi mai pak laba kedo gi thomi ani da kedo gi mai kai dagi lupalisi manga ga loina na kaitel gi ima singna sel pirol gi khudol posu tamki hari Manipur Muslim Welfare Organization MMWO na sinduna ani suba state level Pukri Mayum Kayamudin Memorial Open Quiz Competition ngasi Manipur Press Club ta pangthokre ngasi pangthokkiba quiz competition aduda Manipur University gi tongan ba department tagi team mari na saruk yakhibaga loina team A na apunba point yankhai phangduna makok takre makok mathang takraba singda manamatum singsu yenthokhi Thongnaugjom Chauba Memorial Charitable Trust Singjamai Thongam Laikai na sinduna tha khudingi old age home singda labor inmate singda pension yenthokpagi makha satharak pasaruk ama oina Imphal West ki Langol da leiba Langol old age home gi inmate singda July tha gi pension ngasi yenthokre sarkar gi maikai dagi makhal amatagi mateng phangdriba old age home singda trust asina pension amadi atai darkar lai polam sing yenthokun lakmani madugi makhat chatrak pasaruk ama oina old age home asigi inmate singda pension gi simpam ngasi yenthokpani home singda leiriba ahal oirba singna wakal nungaina leijaba ngamnanaba makoibu puning thogatpagi thorum motivational program kayasu expert sing yaurga matam gi oina pangthoktuna lakli masi ahal sing adugi puning hantha kidanaba Paikat Pathorang Amani Pension gi sanpam adu yanthok laduna trust asigi managing trustee Thongnaugjam Roman Singh na high old age home sing da leiriba ahal sing amadi home asigi Pibam Pagat Hanaba Mahaki Maike dagi hotnaba yaba hotnagani ahal oirba sing asigi seba tawba haibasi athoiba dharmani haduna Roman Singh na high makhatana su makhoi gi dama hotnaba yaba hotna khigani masida Sokthaba amadi ninghanaba leite miyamnasu asingma asida mateng pangbiu haiki
Village Defense Force BDF Singda piriba thagi honorarium hegathalu BDF Singi tonganba battalion ama thamu amasung BDF Singna tawriba thabakka chanana rule and regulation semduna thatramdogi awamal Pangalu haiba wakat sing Manipur lengak ta taksiladuna Kaching District ki Lamaidong Kaitel Makhalekai Community Hall da wakat mifam satakre Kaching District BDF Guardian Association sinduna ngasi satakiba wakat mifam aduda Haubizam Ongbi Memsa President Kaching District BDF Guardian Association na Paumising na phangdok kibada Aikhoigi khunai asida BDF isa sing sina lauriba thaudang asi araiba thaudang nate Police person amadagi tadana ahing nongthil naidana mathau toribani adum oinawak BDF singda lengak na piriba thagi honorarium asi haujeki matam asiga asuki matik chanadre nongmada sinariba potchaigi mamalna atia pakna wanglakpaga asida BDF sing imung manung punanaba hotnabada awab oire Manipur lengaki mapiwapa oiriba miyamgi CM and Birena BDF singna hotnajariba awaba kaya asi Ubirga matamga chunaba honorarium PPU phongdoki wakan pham aduda saruk yarambi laimanai dagi BDF amagi apokpi bina kobi amana phongdorpada police amana tawbugum BDF singsu nongmai paiduna ahin nongthil maidana thabak tawribani police constable amada piriba tolopka yengnarubadasu BDF singda piriba thagi honorarium asiga aduki mati khenari police constable amada piriba thagi tolopki Chamada humra mga BDF sing dasu phanganbiu BDF singi yaifa thorang kidamak tongan pa BDF ki battalion ama thammu amasung police sing da sahi amada thatraum do gi tolo pibadauna BDF sing dasu thatraum do gi honorarium phangalu haina su lenga ki pungning chingchilakhi Amarom dasu Jiribam district ki bauprada leba Congress Bhavan office ke mamangda Jiribam BDF Guardian Association Jiribam na sindona BDF singna wakan pam kre wakan pam singda saruk yakibi BDF ki Guardian huiren jini na haikibda BDF ki sinpam tauraga imungda imung manung pujariba isa singna thengnariba awabasi ubuda mama aikoina yengma ngamdre Yaragadi lengak na tulop asi matam ko chunaba mongda hengat piu lengak na BDF pu midyang sangbira badi karato erabasu sapagani haina phongdorokli Naharon Khongthang Artist Association Saktibi Party gi nauna puthok kadaba sumang kumhai hu polangi yai phathoni thorom ngasi lampel supermarket leba Shankar Cinema Hall da pangthokri thorom asida El Tarpon advisor Manipur State Sumang Lela Council Kunjamayom Santi Kishore, retired Manipur Police, Hawaibam Budhi, Advisor Naharol Khongthang Artists Association, Motum Sundar, Proprietor MS Brickfield Amadi A. Pameli Devi, Cultural Activist na Maru Oiba Mithunglen Singh Oina Saruk Yaki, Ranjit Ayakpam na Iriba Lila Asibu, Lamjing Lamtak Libana, Arapti Joy Amadi, Tengbang ba Dhakeshore ni Lila Asida Maru Oina War on Drugs Bapung Fana, Tingba Ngamnana ba gi pandam da yimpham oiba lilani lila asida saktam langliba singdi nupagi saktam da KS Dhakeshore Rapti Joy Shamsan TS Hendrik Krishna aeroplane amadi nupigi saktam da Dholmani Bidyasagar Moti Hingang amadi Surendra na marhoi batlira sing oiri iramda Manipur Artists Association imagi nongna puthok kadaba sumang kumhai se thoigi yaifa thoni thorom ngasi association asigi present Bineta Sandar Sharma Brahmapur Nahabam Bamo Laikai Imphal Laibagi Yum the Panto Creatorum Asida Dr. Makhunmani Mongshaba Assistant Professor MUC M Punimasi Leima President Manipur State Sumang Lela Council Megasan Rakongbam Retired Director DIPR and Ranjana Devi Director ICM Lamphel Amadi B Neta Sandar Sharma President Imana Mithunglen Singh Oina Saruk Yaki Okram Kunjona Iriba Lila Asibu Lamjang Lamtak Libana Gitchandra Chongtham Amadi Tengbang Bana Kekman Devani Lila Asida Maru Oina Machin Maupagi Oiba Nungsinabagi Mari Amadi Imung Manungi Nungsinabagi Wari the Impam Oiba Lilani Lila Asida Saktam Langliba Singdi Nupagi Saktam da Kekman Devan Gitchandra Tony Akoijam Sur Athokpam Kekman Ratani Nupigi Saktam Dana Arun Oinam Surchan Sumorjit Moirang Amadi Child Artist Laishem Bana Lila Rishing Oiri
lambi gi laibak thiba thodok amadagi soktuna hojik Jennings ki auto ward layengduna leiba TDWG JU gi Joint Secretary su oiba Ichel Express ki Paumi Sheikh Abbas na Thobal District Working Journalists Union TDWJU na selgi oiba mating pangkre amadi anaba asi athubat matamda phagalakpa oiraktuna mausagum mathau tawba ngambo oirasunu hari mahakna pauloba chatluraga mayumda halak khankhibagi lambida thokiba laibak tiba tawdok asina maram oiraga ngasi fawba layengduna laikhibani lakibani hayeng asi mahak operation tawragani haiduna doctor na khangalakpadagi kharatang oirabasu mateng oinanaba TDWJU gi President Soibam Binoyna sel gi mateng adu kusinhakibani haraduna sokliba asigi matangdasu TDWJU gi team asina mari leinaba doctor sing su unaram ki haina Thobal District Working Journalists Union gi General Secretary Rabi Takhelamamna thadorok pachirol amana hari More town the Thonariba Gari Masa two wheeler sing asi sang Yaubra Madi registration number na singba Yauribra Haina with Tabak More Police Amadi Commando gi Apunba team Amana Moreda Chatakre Sek Toba Aduda Myanmar gi Kenbo bike Yauna Gari Masa Kunrom sang Yaudaba Amadi registration number Yaudaba sing Pagat Kre Paraba sing Adu Ngasi Nungtilpung Ani Tabada More Police Station da PR Bon sing Tauhalaba Matung Miyoi sing aduda athuma tamda Tengnopal gi DTO office hanglagani hangbaga ngasi phariba gari sing adu se sang tathoknaba khanghalaba matung thadokre Yaisha Football Association Kakchingna Sinduna 4th Yaisha Football Festival 2022 under 14 ngasi dai Kakrenada audokre Football Festival asida Group A amadi Group B ani thokna haidokuna group amamna team mari yauri haiba group A da yauri ba team sing adudi ETHLFA Wycombe Opsa Mantak Lamjau FC amadi anti football team ne aduga group B gi team singdana ETHLFA B Wycombe Sanjoy FA WKDO Kakching amadi SWC Kerakni ngasidagi haukiba football festival gi ahanba namitta match asi ani sanaki ngasi ahanba ground da Opsa Mantak amadi anti football team ani na sanaki maduda Opsa Mantak na anti football team bu panjatar ani da maiti opiki ani subu ground na ETHLFA Wycombe amadi football academy lamjau ani na sanabada ETHLFA Wycombe na FA lamjau panjal manga amada thoiki Tamil Nadu da AIADMK gi achoba crisis ama thokli partnership munabagi wathok lairi O Panir Selvambu Yadava Ipara Pari ke Palaniswamy Party MLA Singhi meeting ama July 13 kaukre Madras High Court na ayaba pidun in thokaba namita phamkiba General Council meeting na Palaniswamy bu interim General Secretary oina khanki meeting adu Chennai gi Green West Road da laiba mahakiyum da pangthokibani Panir Selvam na General Council meeting taunabagi Tharakpa application amadi Madras High Court na yakidrabani council meeting toramdaida Maikei anigi supporters singi marakta khatna chainabasu thoki Panir Selvam amadi mahako sogorum AIADMK dagi tanthokre hari Sri Lankan capital Colombo gi Flower Road laiba Prime Minister Ranil Wickremesinghe gi yum da question ro miyam na question kre hari Colombo gi street laiba protesters sing tankhaina ba security force sing na tear gas shell ka kapki maraksida Maldives ta chenduna laikhraba president Gotabaya Rajapaksa na Prime Minister Ranil Wickremesinghe bu laibak adugi interim president oina hablakre protesters sing na tear gas selling bu thengnana ba sem sarak padagi laibak adugi western province ta Wickremesinghe na curfew lokthokre Sri Lanka gi opposition leader Satish Premadasana haikibada Prime Minister na President ki power exercise tawba ngamde mahakna curfew natraga state of emergency lokthokpa ngamde President office hanglaba natraga speaker ga tanaraga CJ na President adu thabak tawba ngamdre hairba matam khaktada President na Prime Minister bu acting President khanba ngami Speaker Mahinda Yapa Abeware na haikibada President na pham thadokpagi che mahakna phangdri protesters sing miyamna July 8 da
ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯆꯍꯤ 63 ꯁꯨꯔꯕ ꯒꯣꯇꯥꯕꯥꯌꯥ ꯔꯥꯖꯄꯛꯁ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯖꯨꯂꯥꯏ 16ꯗ ꯃꯍꯥꯛ ꯐꯝ ꯊꯥꯗꯣꯛꯆꯔꯒꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥ ꯐꯪꯗꯕꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯁꯥꯝꯒꯤ ꯍꯣꯖꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯝꯁꯤꯡ ꯈꯨꯔꯨꯝꯕ ꯂꯥꯛꯈꯤꯕ ꯇꯤꯝ ꯑꯁꯤ ꯃꯣꯏꯔꯥꯡꯒꯤ MLA ꯊꯣꯉꯥꯝ ꯁꯥꯟꯇꯤꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ 6-week entrepreneurship skill development training cum garment making training ngasi loisinkhre। Kaching district asu BDF ki honorarium hengatlu haibagi khongjang sangsinkhre loinana marisuba yaisha football festival 2022 ngasidagi haudokhre। ngasigidamakta di paudam pijaba matang asa loisinjare meyang tabiraba khwai puna pu amuka hanna khurumjari।